ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯩꯅ ꯂꯧꯈꯠꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯅꯤꯡꯉꯣꯝꯕꯝ ꯁꯨꯅꯤꯇꯥꯅ ꯏꯕ ꯈꯣꯡꯖꯤ ꯃꯈꯣꯜ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯗꯨꯅꯤ꯫ ꯂꯥꯏꯔꯤꯛꯇ ꯑꯏꯕꯅ ꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯊꯣꯛꯆꯕꯅꯤ꯫ ꯋꯥꯍꯩꯗ ꯈꯣꯜꯍꯥꯏꯗ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯊꯝꯕꯥꯜ ꯑꯉꯧꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯊꯣꯏꯕꯗꯨ ꯁꯤꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ꯫ ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡꯒꯤ ꯃꯅꯝ ꯆꯦꯜꯂꯤꯕꯅꯤ꯫ ꯅꯣꯡꯃꯩꯅ ꯄꯥꯟꯕꯒꯤ ꯃꯐꯝ ꯃꯁꯤꯡ ꯊꯤꯐꯝ ꯈꯪꯗꯦ꯫ ꯃꯁꯥꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯍꯧꯏ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯇꯅꯧ ꯇꯅꯧꯔꯤꯕ ꯃꯥꯏꯊꯣꯡꯗꯨ ꯁꯪꯁꯀꯥꯔꯒꯤ ꯃꯩꯅ ꯆꯥꯛꯈ꯭ꯔꯒꯅꯤ ꯈꯜꯂꯨꯕꯃꯛꯇꯗ ꯄꯥꯝꯃꯨꯖꯕꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯂꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯉꯁꯤꯗꯤ ꯏꯕ ꯍꯧꯔꯦ꯫ ꯀꯨꯏꯔꯦ ꯏꯒꯦ ꯈꯟꯈꯤꯕ ꯑꯗꯨꯕꯨ ꯑꯩ ꯉꯝꯈꯤꯗꯦ꯫ ꯇꯁꯦꯡꯅ ꯑꯩ ꯅꯤꯡꯇꯝꯕꯕꯨ ꯀꯤ꯫ ꯀꯤꯅ ꯀꯤꯅ ꯑꯩꯅ ꯏꯅꯤꯡꯕꯒꯤ ꯅꯤꯡꯇꯝꯕꯕꯨꯗꯤ ꯄꯥꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯁꯤ ꯊꯝꯕꯥꯜ ꯑꯉꯧꯕꯤꯅ ꯀꯞꯍꯧꯕꯗꯨ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯦꯡꯅꯍꯧꯕꯗꯨ ꯑꯩ ꯀꯥꯎꯕ ꯉꯝꯗꯦ꯫ ꯂꯤꯂꯥꯒꯤ ꯑꯋꯥꯕ ꯃꯇꯥꯡ ꯌꯧꯔꯛꯄꯗ ꯚꯥꯕꯛꯅ ꯃꯤꯠꯀꯤ ꯄꯤ ꯁꯤꯟꯊꯅꯕꯒꯨꯝ ꯊꯝꯕꯥꯜ ꯑꯉꯧꯕꯤ ꯑꯃꯁꯨꯡ ꯑꯁꯤꯕꯗꯨ ꯎꯕꯗ ꯃꯤꯌꯥꯝꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯅꯍꯧꯏ꯫ ꯇꯁꯦꯡꯅ ꯂꯩꯕꯥꯛꯁꯤꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯀꯨꯝꯍꯩ ꯑꯣꯏꯅꯔꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯦ ꯍꯦꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯅ ꯑꯩ ꯏꯔꯕꯅꯤ꯫ ꯈꯪꯗꯦ ꯑꯄꯥꯝꯕꯁꯤꯒꯤ ꯆꯩꯔꯥꯛꯇꯨ ꯀꯔꯤ ꯑꯣꯏꯅ ꯐꯪꯂꯒꯗꯒꯦ꯫ ꯇꯥꯏꯕꯪꯄꯥꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯋꯥꯍꯩꯗꯤ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯋꯥꯍꯩꯗꯤ ꯅꯤꯡꯇꯝꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅꯤ꯫ ꯅꯤꯡꯇꯝꯕ ꯃꯍꯥꯛ ꯇꯁꯦꯡꯅ ꯂꯩꯔꯤꯕ꯭ꯔꯥ? ꯀꯗꯥꯏꯗ ꯂꯣꯠꯂꯤꯕꯅꯣ? ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯋꯥꯍꯟꯊꯣꯛ ꯍꯣꯡꯈ꯭ꯔꯕ꯭ꯔꯥ? ꯑꯩꯅ ꯎꯔꯤꯕꯁꯤ ꯃꯪ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯪ ꯑꯣꯏꯍꯟꯅꯤꯡꯏ꯫ ꯉꯁꯤꯗꯤ ꯅꯤꯡꯇꯝꯕꯅ ꯃꯤꯕꯨ ꯆꯥꯏ, ꯅꯤꯡꯇꯝꯕꯅ ꯃꯤꯕꯨ ꯍꯥꯠꯂꯤ, ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯂꯨꯇꯣꯡꯗꯇ ꯆꯦꯜꯂꯝꯕ ꯏꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯂꯥꯟꯊꯣꯛꯇꯨꯅ ꯃꯥꯂꯦꯝ ꯇꯝꯅ ꯅꯤꯡꯇꯝꯅ ꯆꯦꯜꯂꯤ꯫ ꯑꯩ ꯎꯔꯛꯂꯕꯅꯤ꯫ ꯁꯅꯥꯊꯣꯏꯕꯒꯤ ꯐꯖꯔꯕ ꯍꯛꯆꯥꯡ ꯃꯅꯨꯡꯗꯇ ꯆꯦꯟꯕ ꯄꯥꯝꯂꯛꯇ꯭ꯔꯕ ꯑꯉꯥꯡꯕ ꯏꯗꯨꯅ ꯃꯃꯥꯒꯤ ꯃꯊꯥꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯃꯥꯏ ꯇꯝꯅ ꯆꯦꯟꯊꯍꯧꯕꯗꯨ꯫ ꯏꯅ ꯆꯥꯏꯈꯥꯏꯔꯕ ꯃꯥꯂꯦꯝꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯉꯥꯡꯍꯧꯕꯗꯨ꯫ ꯁꯅꯥꯊꯣꯏꯕꯗꯨ ꯊꯧꯅꯥ ꯐꯩ꯫ ꯃꯁꯥꯒꯤ ꯏ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯃꯍꯥꯛꯅ ꯂꯝꯕꯤꯗꯨꯗ ꯆꯪꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯝꯕꯥꯜ ꯑꯉꯧꯕꯤꯒꯤꯗꯤ ꯃꯆꯥꯅꯤ꯫ ꯊꯥꯕꯨꯡ ꯇꯔꯥ ꯅꯥꯎꯐꯨꯗꯨꯅ ꯃꯥꯒꯤ ꯂꯨ ꯇꯣꯡ ꯁꯥꯒꯠꯂꯛꯈꯤꯕꯅꯤ꯫ ꯈꯣꯝꯂꯥꯡ ꯏꯟꯗꯨꯅ ꯁꯔꯦꯞ ꯐꯥꯍꯜꯂꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯩ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯤꯠꯇꯒꯤ ꯁꯤꯟꯊꯍꯧꯕ ꯄꯤꯗꯨꯅ ꯑꯣꯏꯐꯝ ꯊꯣꯛꯇꯦ꯫ ꯅꯤꯡꯇꯝꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯏꯅ ꯁꯦꯝꯈꯤꯕ ꯅꯠꯇꯦ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯤꯠꯀꯤ ꯄꯤꯅ ꯁꯥꯒꯠꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯕꯨ ꯐꯪꯅꯕꯒꯤꯗꯃꯛ ꯁꯅꯥꯊꯣꯏꯕꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯏ ꯃꯥꯡꯍꯟꯈꯤꯕꯗꯨ, ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯍꯟꯕꯗꯨ ꯑꯆꯨꯝꯕꯅꯤ ꯍꯦꯛꯇ ꯍꯥꯏꯔꯁꯤꯔꯥ? ꯌꯦꯡꯉꯨ, ꯑꯩꯒꯤ ꯀꯂꯝꯁꯤꯁꯨ ꯉꯁꯤꯗꯤ ꯁꯥꯟꯇꯤ ꯄꯥꯝꯖꯕ ꯊꯃꯣꯏꯁꯤꯕꯨ ꯅꯝꯍꯠꯇꯨꯅ ꯊꯧꯅꯥ ꯐꯨꯗꯣꯔꯛꯂꯦ꯫ ꯇꯁꯦꯡꯅ ꯑꯩ ꯂꯥꯟ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯂꯝꯅ ꯂꯥꯟꯒꯤ ꯋꯥꯔꯤꯇ ꯏꯒꯗꯕꯒꯤ ꯍꯣꯠꯅꯩ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯆꯤꯛꯄꯅꯤ, ꯁꯥꯟꯇꯤꯅꯤ, ꯍꯔꯥꯎ ꯃꯤꯅꯣꯛ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯗꯨꯅꯤ꯫ ꯄꯨꯛꯅꯤꯡꯗꯗꯤ ꯇꯠꯇꯅ ꯍꯥꯏ,
ꯏ ꯃꯔꯛꯇ ꯅꯣꯡꯃꯩꯕꯣꯡꯒꯤ ꯈꯣꯟꯖꯦꯜꯂꯛꯇ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯔꯛꯁꯤꯗ ꯁꯥꯟꯇꯤ ꯐꯪꯕ ꯌꯥꯔꯣꯏ꯫ ꯂꯥꯟ ꯄꯥꯝꯗꯕ ꯑꯩꯒꯤ ꯀꯣꯛꯇꯁꯨ ꯂꯥꯟ ꯃꯆꯥ ꯃꯆꯥ ꯇꯠꯇꯅ ꯊꯦꯡꯅꯩ꯫ ꯄꯨꯛꯅꯤꯡꯒ ꯊꯃꯣꯏꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯗꯨꯅ ꯃꯗꯨꯒꯤ ꯃꯍꯩꯗꯨ ꯑꯩ ꯐꯪꯈꯤꯗꯕ ꯅꯠꯇꯦ꯫ ꯃꯗꯨꯃꯛꯅ ꯑꯩ ꯏꯕ ꯉꯝꯈꯤꯗꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ꯫ ꯉꯁꯤꯗꯤ ꯊꯃꯣꯏꯁꯤꯕꯨ ꯅꯝꯍꯠꯈ꯭ꯔꯦ ꯁꯅꯥꯊꯣꯏꯕꯒꯤ ꯏ ꯑꯩꯒꯤ ꯏꯈꯨꯠꯀꯤ ꯈꯨꯠꯁꯥ ꯈꯨꯗꯤꯡꯗ ꯄꯛꯈ꯭ꯔꯦ꯫ ꯑꯉꯧꯕ ꯆꯦꯕꯥꯡ ꯃꯆꯨ ꯁꯪꯈ꯭ꯔꯦ ꯑꯗꯨꯒ ꯏ ꯄꯛꯂꯕ ꯀꯂꯝ ꯃꯆꯤꯟꯁꯤꯅ ꯏꯒꯤ ꯋꯥꯔꯤ ꯏꯕꯗ ꯑꯀꯤꯕ ꯂꯩꯇ꯭ꯔꯦ꯫ ꯊꯝꯕꯥꯜ ꯑꯉꯧꯕꯤꯅ ꯁꯅꯥꯊꯣꯏꯕꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯆꯥꯡ ꯑꯩꯒꯤ ꯀꯂꯝꯅ ꯂꯦꯞꯄ ꯉꯝꯗꯦ꯫ ꯃꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯀꯅꯥꯅ ꯀꯔꯤꯒ ꯆꯥꯡꯗꯝꯅꯕ ꯉꯝꯈ꯭ꯔꯕꯒꯦ? ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯁꯅꯥꯊꯣꯏꯕꯅ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯖꯈꯤ꯫ ꯅꯧꯅ ꯃꯄꯥ ꯀꯥꯏꯅꯈꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯅ ꯃꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯈꯤ꯫ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯊꯝꯕꯥꯜ ꯑꯉꯧꯕꯤ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯔꯛꯇꯦ꯫ ꯃꯇꯝ ꯃꯇꯝꯒꯤ ꯑꯐꯪ ꯑꯐꯪꯕ ꯁꯨꯏ ꯅꯣꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯅꯥ ꯃꯁꯤꯡ ꯉꯥꯇꯦꯛ ꯉꯥꯅꯧ ꯇꯤꯛꯇꯨꯅ ꯂꯂꯣꯟꯕꯒꯁꯨ ꯍꯦꯛ ꯍꯦꯛ ꯆꯠꯂꯤ꯫ ꯃꯆꯥ ꯆꯥꯎꯅꯕ ꯃꯤ ꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯅ ꯑꯔꯩꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯕꯗ ꯏꯀꯥꯏꯈꯤꯗꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯝꯕꯥꯜ ꯑꯉꯧꯕꯤꯅ ꯃꯆꯥꯕꯨ ꯊꯥꯗꯣꯛꯇꯦ꯫ ꯃꯅꯝꯗ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯆꯥ ꯄꯣꯔꯒ ꯃꯀꯣꯛꯇ ꯉꯥꯔꯨꯕꯥꯛ ꯄꯨꯗꯨꯅ ꯈꯨꯜꯂꯛꯇ ꯉꯥ ꯌꯣꯟꯕ ꯂꯥꯛꯄꯗ ꯈꯨꯔꯥ ꯇꯝꯐꯥꯖꯥꯎꯅ ꯂꯛꯅꯔꯨꯏ꯫ "ꯀꯟꯅ ꯍꯣꯠꯅꯈ꯭ꯔꯦꯗ ꯏꯕꯦꯝꯃ, ꯁꯤꯟ ꯍꯦꯛ ꯁꯨꯏꯗꯀꯣ ꯅꯪꯁꯦ, ꯉꯥ ꯑꯃꯨꯛ ꯌꯣꯜꯂꯕ꯭ꯔꯥ?" ꯃꯆꯤꯟꯗꯨ ꯄꯟꯊꯗꯦ ꯈꯨꯝꯂꯝꯃꯤ, "ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯇꯥꯗ." ꯃꯅꯝꯗ ꯄꯣꯔꯤꯕ ꯑꯉꯥꯡꯗꯨꯒ ꯃꯈꯣꯡ ꯇꯍꯥ ꯇꯍꯥ ꯊꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜꯒ ꯆꯥꯟꯅꯅ ꯍꯧꯅ ꯇꯥꯔꯛꯏ ꯃꯥꯒꯤ ꯃꯆꯥꯒꯤ ꯈꯣꯡꯖꯤ ꯃꯈꯣꯜ꯫ ꯇꯝꯐꯥꯖꯥꯎꯅ ꯈꯥꯝꯗꯨꯅ ꯂꯛꯅꯩ, "ꯅꯅꯝꯗ ꯄꯣꯔꯤꯕ ꯉꯥꯖꯥꯎꯗꯨꯒꯤ ꯑꯣꯏꯔꯤꯅꯤꯅꯦ ꯁꯤꯕ ꯅꯥꯕ ꯈꯪꯗ꯭ꯔꯤꯕꯗꯣ꯫ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ, ꯍꯣꯠꯅꯔꯨꯅꯨ, ꯍꯌꯦꯡ ꯆꯥꯎꯔꯒ ꯅꯪꯕꯨ ꯑꯗꯨꯝ ꯆꯥꯒꯦ ꯍꯥꯏꯔꯛꯅꯕꯅꯤ." ꯊꯝꯕꯥꯜ ꯑꯉꯧꯕꯤ ꯊꯑꯣꯏꯅ ꯃꯀꯣꯛꯇꯒꯤ ꯉꯥꯔꯨꯕꯥꯛꯇꯨ ꯙꯝ ꯊꯥꯗꯔꯗꯨꯅ ꯆꯞ ꯂꯦꯞꯄꯤ꯫ ꯃꯃꯥꯏꯗꯒꯤ ꯍꯨꯃꯥꯡꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯁꯥꯎꯔꯞ ꯈꯨꯝꯈꯤ, "ꯇꯥꯗꯒꯤ 5-6ꯇꯨ ꯆꯥꯎꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯣꯗꯅ, ꯆꯦꯡꯁꯨ ꯇꯤꯡꯗꯅꯕ." ꯇꯝꯐꯥꯖꯥꯎꯅ ꯐꯤꯡꯅ ꯍꯥꯏꯔꯛꯏ꯫ "ꯏ, ꯀꯔꯤ ꯋꯥꯅꯣ ꯏꯕꯦꯝꯃ? ꯑꯗꯨꯅꯤ ꯇꯥꯗ, ꯏꯆꯥ ꯅꯨꯡꯁꯤꯕꯁꯦ ꯇꯥꯗ ꯈꯛ ꯅꯠꯇꯦ." ꯀꯣꯝꯊꯔꯛꯂꯕ ꯅꯥꯍꯣꯡꯗꯨ ꯆꯤꯡꯁꯤꯟꯗꯨꯅ ꯆꯦꯠꯅ ꯂꯥꯛꯁꯤꯜꯂꯤ꯫ ꯃꯀꯣꯛꯇ ꯉꯥꯔꯨꯕꯥꯛꯇꯨ ꯊꯣꯡꯒꯠꯇꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤ꯫ ꯃꯥꯒꯤ ꯈꯨꯆꯠꯇꯨ ꯑꯩꯁꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯌꯥꯝꯕꯅ ꯃꯥꯒꯤ ꯃꯆꯥꯒꯤ ꯈꯣꯡꯖꯤ ꯃꯈꯣꯜꯗ ꯈꯪꯅꯩ ꯊꯝꯕꯥꯜ ꯑꯉꯧꯕꯤ ꯂꯥꯛꯂꯦ ꯍꯥꯏꯕꯗꯨ꯫ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯁꯅꯥꯊꯣꯏꯕꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯧꯁꯤꯡꯗꯨ꯫ ꯃꯆꯥ ꯍꯥꯀꯟꯗ ꯊꯝꯕꯥꯜ ꯑꯉꯧꯕꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧꯁꯤꯡꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯠꯅꯈꯤꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯃꯥꯒꯤ ꯃꯇꯧꯗ ꯊꯑꯣꯏꯅ ꯂꯛꯅꯕꯤꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯕ ꯄꯨꯝꯅꯃꯛꯅ ꯈꯣꯡꯖꯤ ꯂꯧꯊꯣꯛꯅꯈ꯭ꯔꯕꯁꯨ ꯁꯅꯥꯊꯣꯏꯕꯗꯤ ꯐꯅ ꯆꯥꯎꯔꯐꯥꯎ ꯈꯣꯡꯖꯤ ꯁꯤꯈꯤ꯫ ꯃꯆꯥꯒꯤ ꯈꯣꯡꯖꯤ ꯃꯈꯣꯜ ꯉꯥꯏꯍꯥꯛꯇꯪ ꯇꯥꯗꯕꯗ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯀꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯅꯥꯊꯣꯏꯅ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯈꯤꯕꯗ ꯃꯃꯥꯅ ꯃꯥꯕꯨ ꯍꯧꯅ ꯀꯧꯏ, "ꯁꯅꯥꯊꯣꯏꯕ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ?" ꯁꯅꯥꯊꯣꯏꯕꯅ ꯏꯅꯛ ꯅꯛꯅ ꯈꯨꯝꯂꯛꯄꯗ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯅꯣꯛꯂꯗꯨꯅ ꯍꯥꯏ, "ꯈꯣꯡꯖꯤ ꯃꯈꯣꯜ ꯇꯥꯗꯗꯨꯅ ꯀꯧꯔꯤꯕꯅꯤ,
ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯃꯇꯧꯗꯨꯗ ꯃꯌꯥꯝꯅ ꯁꯅꯥꯊꯣꯏꯕꯗ ꯍꯦꯛ ꯍꯦꯛ ꯂꯛꯅꯕꯤ꯫ "ꯁꯅꯥꯊꯣꯏꯕ, ꯅꯃꯥꯅ ꯀꯧꯔꯦ, ꯈꯣꯡꯖꯤ ꯃꯈꯣꯟ ꯇꯥꯍꯜꯂꯨ"꯫ ꯉꯔꯥꯡ ꯅꯍꯥꯜꯇ ꯉꯥꯏꯔꯤꯕꯒꯨꯝ ꯈꯜꯂꯤ ꯁꯅꯥꯊꯣꯏꯕꯒꯤ ꯈꯣꯡꯖꯤ ꯃꯈꯣꯜ ꯂꯦꯞꯈꯤꯕ꯫ ꯃꯆꯥꯒꯤ ꯈꯣꯡꯖꯤ ꯁꯤꯗꯕ ꯑꯍꯥꯡꯕ ꯈꯣꯡꯗꯨ ꯎꯕꯗ ꯊꯑꯣꯏꯅ ꯃꯄꯤ ꯆꯤꯟꯊꯖꯕ ꯉꯝꯈꯤꯕꯅꯤ ꯊꯝꯕꯥꯜ ꯑꯉꯧꯕꯤ꯫ ꯃꯃꯥ ꯅꯨꯡꯁꯤꯕ ꯈꯪꯂꯕ ꯁꯅꯥꯊꯣꯏꯕꯗ ꯂꯩꯇ ꯂꯥꯏꯔ ꯑꯋꯥ ꯑꯅꯥꯒꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯉꯟꯅ ꯈꯪꯈꯤ꯫ ꯃꯤꯈꯥ ꯊꯥꯕꯒꯤ ꯆꯩꯅꯥ ꯃꯍꯥꯛ ꯐꯪꯈꯤ꯫ ꯃꯗꯨꯃꯛꯅ ꯃꯥꯒꯤ ꯂꯝꯕꯤꯗꯨ ꯐꯪꯈꯤꯕꯅꯤ ꯅꯤꯡꯇꯝꯅ ꯍꯤꯡꯅꯤꯡꯕꯒꯤ꯫ ꯂꯝꯕꯤꯗꯨꯗ ꯃꯍꯥꯛ ꯆꯠꯈꯤ, ꯃꯃꯥꯒꯤ ꯑꯁꯥ ꯄꯨꯝꯕ ꯂꯪꯊꯣꯛꯂꯝꯗꯨꯅ꯫ ꯃꯥꯒꯤ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯃꯃꯜ ꯃꯍꯥꯛꯅ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯆꯥ ꯀꯥꯏꯅꯔꯕꯤ ꯊꯝꯕꯥꯜ ꯑꯉꯧꯕꯤ ꯀꯥꯏꯅꯕꯒꯤ ꯑꯋꯥ ꯃꯩꯆꯥꯛꯇꯨꯗ ꯅꯠꯇꯅ ꯃꯤꯄꯥꯏꯕꯒꯤ ꯂꯥꯏꯃꯟ ꯑꯃꯁꯨ ꯄꯣꯛꯂꯕꯅꯤ꯫ ꯅꯣꯡ ꯈꯖꯤꯛꯇꯪ ꯈꯥꯛꯄꯗ, ꯅꯨꯡꯁꯤꯠꯅ ꯈꯔ ꯀꯟꯅ ꯁꯤꯠꯂꯛꯄꯗ ꯃꯆꯥꯗꯨ ꯀꯝꯗꯧꯔꯝꯒꯅꯤ? ꯋꯥꯖꯕꯤꯅꯤ꯫ ꯅꯣꯡꯃꯩꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯇꯥꯕꯗ, ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯄꯥꯎ ꯐꯪꯕꯗ ꯄꯥꯈꯠꯄꯇꯅ ꯂꯋꯥꯏ ꯁꯥꯠꯈꯤꯕꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯆꯥꯕꯨ ꯉꯥꯏꯕꯅ ꯃꯥꯒꯤ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯥꯏꯕꯒꯤ ꯆꯣꯛꯊꯕꯅ ꯃꯥꯒꯤ ꯂꯥꯏꯃꯟ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯃꯃꯩꯗ ꯁꯅꯥꯊꯣꯏꯕꯗꯨ ꯃꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯩ꯫ ꯆꯍꯤ 2 ꯆꯨꯞꯅ ꯎꯔꯛꯇ꯭ꯔꯕ ꯃꯆꯥꯕꯨ ꯎꯕꯗ ꯍꯔꯥꯎꯖꯕꯅ ꯊꯝꯕꯥꯜ ꯑꯉꯧꯕꯤ ꯀꯞꯈ꯭ꯔꯕꯅꯤ꯫ ꯀꯨꯏꯅ ꯄꯤꯖꯕ ꯐꯪꯂꯛꯇ꯭ꯔꯕ ꯃꯆꯥꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯈꯤ꯫ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯕꯨ ꯄꯦꯟꯅ ꯌꯦꯡꯖꯗꯨꯅ ꯍꯥꯏꯈꯤ, "ꯅꯪ ꯂꯥꯛꯄ ꯐꯔꯦꯗ, ꯑꯩꯗꯤ ꯅꯪꯕꯨ ꯎꯗꯅ ꯁꯤꯈꯤꯕꯅ ꯍꯥꯜꯂꯗ꯭ꯔꯥ ꯈꯜꯂꯨꯔꯦ"꯫ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤ꯫ ꯃꯗꯨ ꯁꯅꯥꯊꯣꯏꯕꯅ ꯃꯃꯤꯠꯃꯛꯅ ꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯝꯗꯦ, "ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯔꯣꯏ"꯫ ꯃꯃꯥꯒꯤ ꯄꯤꯅ ꯊꯜꯂꯕ ꯃꯃꯤꯠꯇꯨꯗ ꯃꯍꯥꯛ ꯃꯤꯆꯥꯟꯅꯅ ꯌꯦꯡꯕ ꯉꯝꯈꯤꯗꯦ꯫ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯆꯠꯂꯤꯕ ꯂꯝꯕꯤꯁꯤ ꯏꯊꯟꯗꯒꯤ ꯅꯠꯇꯦ ꯏꯃꯥ, ꯑꯗꯨꯕꯨ ꯑꯩ ꯍꯜꯂꯛꯈꯤꯒꯅꯤ꯫ ꯑꯩꯇ ꯅꯠꯇꯦ, ꯑꯇꯩꯁꯨ ꯅꯣꯡꯃ ꯃꯥꯏ ꯄꯥꯛꯄ ꯅꯨꯃꯤꯠꯇꯨꯗ"꯫ ꯃꯥꯒꯤ ꯑꯄꯪꯕꯤ ꯃꯃꯥꯅ ꯋꯥꯍꯩꯁꯤꯡꯗꯨ ꯈꯪꯂꯝꯒꯗ꯭ꯔꯥ? ꯃꯤꯀꯨꯞ ꯑꯃꯇꯪꯅꯤ ꯅꯣꯛꯆꯈꯤꯕꯗꯨ ꯃꯆꯥꯕꯨ ꯎꯖꯕꯗ꯫ ꯃꯆꯥꯒꯤ ꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯌꯥꯏꯐ ꯄꯥꯎ ꯄꯤꯕ ꯃꯍꯥꯛ ꯉꯝꯈꯤꯗꯦ꯫ ꯀꯥꯏꯅꯕꯒꯤ ꯃꯩꯅ ꯃꯥꯒꯤ ꯅꯨꯡꯄꯥꯟ ꯁꯤꯟ ꯊꯨꯡꯅ ꯆꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤꯅ ꯑꯃꯨꯛ ꯈꯥꯝꯕ ꯌꯥꯗꯅ ꯖꯔ ꯖꯔ ꯇꯥꯔꯛꯂꯝꯃꯤ꯫ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯅꯥꯊꯣꯏꯕꯗꯨ ꯁꯤꯔꯦ꯫ ꯂꯩꯉꯥꯛ ꯂꯥꯟꯃꯤꯒꯤ ꯈꯨꯠꯇ ꯃꯍꯥꯛ ꯃꯥꯏꯊꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯃꯥꯗ ꯍꯥꯏꯈꯤ, "ꯆꯠꯂꯤꯕ ꯂꯝꯕꯤꯁꯤ ꯃꯊꯟꯗꯒꯤ ꯅꯠꯇꯦ"꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯠꯈꯤ ꯃꯊꯟꯇ꯫ ꯑꯁꯤꯕꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯑꯣꯏꯈꯤ꯫ ꯁꯅꯥꯊꯣꯏꯕꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯂꯣꯏꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯃꯅꯤꯡꯇꯝꯕ ꯄꯥꯝꯕ ꯑꯩꯒꯤ ꯀꯂꯝꯅ ꯄꯥꯝꯈꯤꯕ ꯋꯥꯔꯤꯒꯤ ꯄꯣꯂꯣꯏꯗꯨ ꯌꯧꯗ꯭ꯔꯤ꯫ ꯊꯝꯕꯥꯜ ꯑꯉꯧꯕꯤꯒꯤ ꯃꯤꯀꯞꯁꯨ ꯂꯦꯞꯈꯤꯗ꯭ꯔꯤ꯫ ꯑꯩꯒꯤ ꯀꯂꯝꯁꯨ ꯏ ꯃꯔꯛꯇ ꯄꯤ ꯁꯤꯟꯊꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯔꯤꯒꯤ ꯄꯣꯂꯣꯏꯗ ꯄꯤꯅ ꯂꯣꯏꯁꯤꯟꯕꯗꯨ ꯑꯩ ꯄꯥꯝꯗꯦ꯫ ꯁꯤꯈ꯭ꯔꯕ ꯁꯅꯥꯊꯣꯏꯕꯗꯨ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯅꯣꯡꯃꯩꯒꯤ ꯃꯍꯨꯠꯇ ꯑꯍꯤꯡꯁꯥꯒꯤ ꯑꯁꯥꯠꯄ ꯂꯩ ꯄꯥꯏꯗꯨꯅ ꯇꯥꯏꯕꯪꯗ ꯍꯜꯂꯛꯍꯟꯅꯤꯡꯏ꯫ ꯃꯗꯨꯒꯤ ꯂꯩꯅꯝꯗ ꯁꯪꯁꯥꯔꯒꯤ ꯃꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯅ
ꯁꯨꯝꯍꯠꯇꯨꯅ ꯅꯨꯡꯁꯤꯕꯒꯤ ꯑꯃꯤꯇ꯭ꯔ ꯃꯆꯥꯒꯤ ꯃꯊꯛꯇ ꯍꯩꯊꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯒꯦ? ꯑꯩꯒꯤ ꯀꯂꯝ ꯃꯆꯤꯟꯗ ꯏ ꯄꯛꯂꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯆꯤ ꯈꯨꯗꯤꯡꯗ ꯅꯤꯡꯇꯝꯕ ꯄꯥꯝꯕ ꯃꯥꯒꯤ ꯃꯆꯥꯁꯤꯡꯅ ꯃꯁꯥꯒꯤ ꯏ ꯆꯥꯏꯊꯣꯛꯇꯨꯅ ꯃꯥꯂꯦꯝꯕꯨ ꯃꯣꯠꯁꯤꯟꯍꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯂꯥꯟꯒꯤ ꯃꯩꯅ ꯑꯇꯤꯌꯥ ꯄꯛꯅ ꯉꯔꯪ ꯉꯔꯪ ꯆꯥꯛꯂꯤ꯫ ꯊꯝꯕꯥꯜ ꯑꯉꯧꯕꯤ ꯀꯞꯂꯤ, ꯃꯥꯂꯦꯝꯁꯨ ꯀꯞꯂꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯍꯪꯂꯤ, ꯀꯩꯗꯧꯉꯩ ꯂꯣꯏꯒꯗꯒꯦ? ꯂꯥꯟ ꯑꯃꯨꯛ ꯎꯈꯤꯒꯗ꯭ꯔꯦ? ꯅꯤꯡꯇꯝꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯄꯤꯛꯂꯤꯕ ꯁꯅꯥꯊꯣꯏꯕꯅ ꯈꯣꯡꯖꯤ ꯃꯈꯣꯜꯒ ꯂꯣꯏꯅꯅ ꯃꯃꯥꯒꯤ ꯃꯥꯡꯗ ꯍꯔꯥꯎꯅ ꯆꯦꯟꯅ ꯆꯣꯡꯅ ꯁꯥꯟꯅꯕꯗꯨ ꯑꯗꯨꯕꯨ ꯑꯩ ꯉꯥꯏꯔꯤ ꯑꯩꯅ ꯄꯥꯝꯖꯕ ꯋꯥꯔꯤꯒꯤ ꯄꯣꯠꯂꯣꯏꯗꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫